ngasi numi da waram phongkhiba tungan ba Manipuri siphongsing amasung thokhiba thawdo wathoksingdagi maruibi I pausing miyamda thamjagi hanmada paujal pausidagi lakusarga security na United Nations Kuki Army ki Finance Secretary Kibzen Susampuri ki fari security force na suda yaudaba aina thingraba laholob United National Kuki Army UNKA ki Finance Secretary Mr. Kibzen Susampuri ki fabangkre Defense Wing statement of Fongtorok Kimatungina Manipur Police Assam Rifles ki apun mati mamana intelligence ki akaknaba paw phangmadigi Susampur district ki maphamamada ngarang numidang question duna thibu humbigi thabak singcha thaba matamda miyoesi phabangam kiben hari pawsna makhatara dun hai hairiba miyoesi security force lakpu ubadagi maphamadu thadok duna sienna bonaki adubu security force na nongmaina kapagi mahutta mahakpu surrender tawna bahai khibaga loinana miyoedu phabangam kibeni Security force na mangondagi AK-47 rifle gi maru sing fokat ngam khibaga loinana makata na thibu humbigi thabak sathabada 315 rifles ama country made single barrel rifle ama fokat ngam ki aduga security force na ahan ba wohang pohong sathabada masana masabu UN KA gi finance secretary ne haina saktak sakhi haidi tungda kibzen amasum mangondagi fagalakpa khulai sing Susampur police station sinaduna ain goeba thabak makata na thabak sing lokhonaba sinakhre hari amaromdana Yanes Kumar ECI gi chief election commissioner oina khankhre opposition leader Rahul Gandhi ne yaning daba phongdokhre Prime Minister Narendra Modi na lusingba ECI gi committee na ngarang nomidang Ganesh Kumar Bus chief election commissioner oina khankibada Congress opposition leader Rahul Gandhi ni yaning daba phongdoktuna committee asida ayibasi role pisingkhre Ganesh Kumar election commission of India ki commissioner oina thaupuramani adu bahana gi chief election commissioner Rajiv Kumar thabak tagi pothakhibaga loinana commissioner sigi committee da yaoriba prime minister na khanba cabinet minister ama amadi opposition leader yaugadaba committee asina opposition leader taklamdana Ganesh Kumar bu chief election commissioner oina khankibada Rahul Gandhi na committee asina satakhiba appointment process adu yaningdabu utuna committee asida ayib sirol thaduna khankhre panbayai English nganiga kungo humdogi March thada Supreme Court ki constitutional bench amana takhiba order amada saishi amasum election commissioner sing khanabagi damak prime minister opposition leader amasum chief justice of India yauba committee amana khangadabani haina judgment pi khiba lekhe adubu BJP center lengasina Supreme Court ki order asi laina English nganiga kungo humdogi August thada Supreme Court ki order asibu nathairamlaga government ki order ama thoktuna committee asi ki members sing asidagi chief justice lakthokibani hiramasi ki matangda Congress party na Supreme Court ta PIL ama thaduna hairiba government ki notification adu silence tawbagi case asi Supreme Court na ayaba piduna hayeng February 18 English nganiga kunga manga da satharagani hairi amaromda Rahul Gandhi gi yaning da basirol aduda ECI gi CEC khanbagi processing asi committee na Supreme Court sathagadoriba hearing asi loidriba fawba processing asi pangpiganu hainasu committee da thaba sirol aduda pali amaromda na world champion MC Mary Kom IOA gi athlete commission gi chairperson phamdagi resign tokre boxing masanada saknai rabi amasum tarurak world champion oikrabi MC Mary Kom Indian Olympic Association IOA gi athlete commission gi chairperson phamamadi sports sing gi apex body oiriba executive council dagi ngarang resign tokre Mary Kom na IOA athlete body asidagi resign tokhibagi hauju phawbi oina ayaba pikhiba leitri adubu Mary Kom na news agency amada phongdokhibagi matung inadi magna hairiba athlete commission asidagi resign tawraikre adubu magna official letter oina pisinkhibadi leitri hairi aduga mahakna resign tawribasi mahaki personal matter ni haina phongdokli panbayai Mary Kom na haukiba tha taru asida IOA digi resign tokhibasi handaki asiga tharaga anirak subani mamangda Paris ta pangthokiba Olympic tesu CD mission digi resign tokhiba lekre amaromdana hauzik oiriba phibam asi sakhatpa awonba purakpagi mahutta nongmonogi phibam saksilakpa hengalakli singlen maisnam Manipur hauzik oiriba phibam asi sakhatpa awonba purakpagi mahutta nongmonogi phibam saksilakpa hengalakli haina Manipur University Department of Economics ki head professor singlen maisnam na phongdokli Jawaharlal Nehru Manipur Dance Academy gi hold pangthokiba Knowledge for Change highway thimda Federal Student Organization Kanglai Park Fesok
Safong lakpi ahumlak suba mapok khomon thoramda athoiba mithunglin oina saruk yaraduna wafam asi makna phongdokhibani. Professor Singlena makhatana hai awan ba mapurakna ba honabada naha singamadi mahiroi singi thawdang sawnalei naha singna matam manghandana matam bulikna sizinaduna honaba lepayadi honaba khaknatana laidikta pukning sangma mathaw tai matam punamakta study amadi struggle puna satminaraba matamda maipak poigani lup ama nauna sapong lakpa haibisi mama mana angang unabugumani maram asina kaidau nungda ima haibu hoye sitna thaiduna satpangamloi ima bu na thairaba matamaduda lup adu punsi sangloi nongmadi ima gi khomlang laman singgi haibigi wokal matam supura khangadabani mama bu masak khangba amatana nisagi ipakta iraknaduna punsi loiroi thamoi singna miyam gi thabak tawriba mahilukki mapanggal kangani ahal lamandigi hangba tandaba mathau tai amadi tamlengi mapanggal kangani tamba wala tambabu maru oide haina khalakpa matamna lup adogi punsi sangloi tensilakani mana makhata na hai hausung manipur ILP card paiduna sangsilakpa mitoki masing million ama yokre masigi maru oiba maramdi lamda masigi na sing ni sagi pakta lublakpa amadi work culture gi haina bi lairaktabana maram oiraga mitopna manipur gi sakhau pasilakani lamda masida sari bachinjak punamak mapalamdigi pusilakpa ngakthani manipur puthokliba asidi khadang khakta ngai de hena sumang na phongdokhi thauramdur student welfare dana manjuru university ki din professor TS Ravikanta Department of Political Science dana manjuru university ki associate professor Dr Arambam Noni amasum Facebook ki president Kanguzum Amarjina Mithunglen Singh oina saruyaki Amaram dana South Korea gi saknai rabe actress Kim Sae-ron masagi yumda suicide tawduna sijakre Koreans drama bu yamna pamna yengjaba nahasingi pukning huramba South Korea gi actress Kim Sae-ron South Korea gi Songsu Dong isdan Seoul da leiba masagi mayumda ngarang numidang suicide torba matung sidunu leiramle haina agency gi pauna phongdorakli ngasi Seoul gi authority singna Kim Sae-ron si suicide tawdunu sibu oikani haina confirm tawkibaga loinana mari leinaba case ma Seoul police na lokhatkre hari Kim Sae-ron gi asiba aksang asi mamangna Mama Nabi amana maki yumda unava lakpada ka manungda sidun lerama thengnarakpadagi authority da pawpiki amadi authority na satakiba investigation aduda Kim Sae-ron misi asiga mari leinana masada aranba tawkibagi khudam sangdam phangba lekhide haidi Korea gi drama da malem gi nahasna yamna pamna yengnaramba lekhidraba Kim Sae-ron asi masagi se kunga mari khakta ngai ribi saknai rabi film actress amani mak masagi yumgi ka amada suicide tawduna matau kramna leiramlibano haibigi sapsaba maram hausu phawa khangmangamdri mak siduna leiramliba masagi yum amadi ka dura thokwaningda ba thawdo wathok thokibigi mami amata u leiba udi haidi ningsingbayai Kim Sae-ron hairiba Korea gi saknai rabi actress asina ingkumja lisingani ga tarada The Man from Nowhere and The Neighbor hairiba film asida Best Actress ki award phangki loinana mahaki phazaraba amadi singthaningai oiraba film sing adugidama Korean Film Award ki Best New Actress award phangkiba laikre maki punsi dasu malem gi saknai rabi actor singi punsi da thokiba thawdo wathokumna kumja English singani ga kungani thoida yu thaklaga gari thorambi dama fine oina dollar lising taragomdagi samri rom thian kibagi thawdoksu laikre hairenasu pawusna makhatana pali Amaramdana Manipur thugainaba hotnariba Kuki MLA taragi mathak sapsaba thapak lokhatkadabani miyam Kuki militant singna Manipur thugainaba landarakliba sibu ngakthoknaba khul ngakliba miyoi sing phaba yaroi lamdam asig yellow missing kangadabani drug maru phongna muthatkadabani tangdu leitaba hanjindringai amadi sarangnaba tanja asida minister pham thadokpu yaroi Manipur thugainaba hotnariba Kuki MLA singi mathakta sapsaba thapak lokhatkadabani haibana singba demand kya galoinana ngasi top Dusara Khabam amadi Imphal East ki masing yamlaba miyamna top awang laikai market seta wakat mifam satakre wakat mifam madura saruk yakhibi maira paibe mana phongdorakpada Manipur hauzik president rule thamjilakli wasi miyamna sugai ganingdi mara maduna athupa matamda lainga ama lainaba mari lainaba khudimangna honabi loinana lairiba irang asigi manungla security force singna khulngak sing phanaba koithi thiriba khudakta lepiyo thogliba lana sida khulngak pasingna ngakpi sinbiram drabadi mitai furbasi maru phongna mulambasi hai koki singna landarakpa kari so athingba pidraga Manipur amadi miyam ngak thokna ba lairiba khulngak liba singbu phanaba honaba haibisi yamna lebuk thibana ki makasa tharakpo ina kanglai paki mairari gi topa maru eba paukrana
Manipur thugainaba hotnariba Kuki militant kya yaoriba KIA amasung PDF ki mathakta military junta na akanba lan chatakre. Indo-Myanmar border da hujik KIA amadi PDF ki apunba kangbuga Myanmar military junta ga akan mamungna nomai kapnari. Ngasiyuk Myanmar Air Force na ningthi turel mapalda leiba Kani Township ki manung chanba Molu haina khangnaba Kanewunda leiba terrorist ki warehouse amada air bombing tawduna thugai khre lanfam aduda KIA amadi PDF ki lanmi kya sikhi kaya amana asu apan nangki hadi ngrang thilsu bamo tawda Myanmar gi military singa KIA amadi PDF ka khuthona bagi thawdok ta KIA amadi PDF ki lanmi mari hatkhre loina afaba makhal gi nongoi manga lobangam khri hadi Panmayabdi Myanmar ki Kachin state ki anisuba asoba tawnam oiriba bamoda haukiba thasigi amada Kachin Independence Army KIA na Myanmar lanmi da landaraktuna akan mamongda lansukna duna laki Myanmar lanmi gi Air Force sing sizinaduna kapnarakpana ngarang phawbagi manungda KIA gi lanmi sing ayamba takthokre hari Kachin state asida KIA gi base da ngasimak Manipur sathariba proxy war asida lanmi oina sizinariba Kuki singi training topfam oiduna leiribani training loiraba matungda KIA na soknariba lanphamda Kuki masa kya amasu yahonduna Kuki masa kya sihibagi paw leinakrabani hauji haukiba January 19 gi February 3 phawba Kamjong district amasum Kabo tampaka lonaba mafam amada Manipur gi apun bula hulup singa gi mathakta ga landa silubadagi Kuki khulai paiba kya sikibagi thawdoksu leikrabani hanasu pawsna makhatana phongdorakli Amaramdana Kangpokpidagi Kuki ama Chuchampura brown sugar amadi lupa lakh 13 henbagi sanphamga konana fari Kangpokpi district leiba miyoy amana Chuchampur district brown sugar puduna salamadagi Chuchampur police na sek tawda ngarang phaba ngamla hari miyoy sina Chuchampur district ki Kaparang Palace manakta leiba Shanghai University mayada singningai oiba mongna salamada sek tawda miyoy dudagi drug amadi selga konana fugat pangam kibani hari Police ki pawshin hai pharaba miyedu Kangpokpi district ki Kangsup Pajangdagi Lamkhogin Dimgel kowi Police na miyedu digi sapon ke manungda haptuna puramba brown sugar gram kunga mari sel oina lupa lakh 13 lising kun nongmai maru ama makhong mari pan gari ama mobile phone ahum masagi Aadhaar card pan card amadi voter card su phagatle hari Amaramdana HSLC examination saruk yagadoriba mahairoi singda yepapawjal pizari su hayang February 18 yumsakesa numitagi pangthokpa haugadoriba Board of Secondary Education Manipur Bosemna lauba high school leaving certificate examination 2025 ta saruk yagadaba lamdamasigi mahairoi singi mafamda student union of Kanglaipak sukki makidigi yepapawjal pirakli loinana mahairoi khudingmak mai paktuna tungi career gi dama asawa yumpham amamam thon ngamba oirasanu thaunijari haina sukki HRD secretary ni ge proposal pirakli chirol asina hai hayeng digi huna pangthokadoriba examination asida aranma pambai yaugdana ingna signa pangthokpa ngamnaba mahairoi sing parents guardians sing amadi oja sing na puno honaminasi examination da aranma pambai sijinakiba haibasina hayeng khunai sigi yumbi kiya sumsaraktuna puna laikha tana mangminabagi masa oirakli hayeng digi haugadoriba exam asi khunai sigi aset afaba yumbi semganabagi platform amani haibda hamama thokloi maram aduna mahairoi singna aranma pambai sijinaba amadi question leak oirakpana singba thawung singi mayokta sukna matam pumbagi lepkani amadi miyamna su lepham thoi haidi aroibada sirol sinahai mahairoi khunai gi damak aso engam yaudana examination asibu saruk yaba ngam oisanu haina amukka hana thaunijari loinana exam asibu pangthokpiriba authority singna niyam sumna madi ahenba section thoranga loinana mai pakna pangthokpu ngam oibi haina sukki mekei digi haijari henasu pawsta makhatana phongdorakli amaramdana Kangpokpi town da mai phangdabadagi miyamna sauna awaba mayoknari Kangpokpi district mai sang naina phangdabagi maram oidun district adugi miyamna sauna khudongsadaba kya mayoknari maramduna mari leinaba loisangna hiramasigi matangna athubada miyeng sangbibuga loinana long term solution ama puraktuna Kangpokpi town da mai phangana na bohona biu haina Kangpokpi town committee KTC na hairakli KTC gi sirol sinahai mai sang naina laktabana maram oiraga miyamgi nomgi punsida lalon itiki thabak tamadi nomgi tangai fadaba thabak thoram singda akaiba kya ohele mari lenaba deputy commissioner da kyarak haijarabasu thabak oina onthokpidre Manipur State Power Company Limited MSPDCL authority da
33 kV transmission fine mapung fana semjin minaba haijarabus thabak oina pangthokpidre maram aduna district asigi miyamda mai mapung fana phangan batarabadi Manipur State Power Distribution Company Limited MSPDCL review collection tawba matamda Kangpokpi Town Committee amadi miyam sumating pangan herakli Lushulak poina topa paumana JNB Imphal East media literacy under literary skills haibi hiramna khananai nebagi thoram pangthokre Prime Minister School of Rising India PMSHRI scheme game khad Jawahar Navodaya Vidyalaya Imphal East ki Young Writers Editorials Club na sinduna media literacy under literary skills haibi hiramna nomigoeba khananai nebagi thoram pangthokre Yarel Pata Levi School asida pangthokiba thoram adu school asigi principal Lungsim Horam na phongtokibada scheme asigi makhada leba asigi school lising taraga mangaromda quality education puraknabagi khangatpada Jawaharlal Navodaya Vidyalaya Imphal East Yorakpa sima lamdam asigi saphoksaningai naiki Mana makata na hai English singaniga kunda semkiba National Education Policy NEP gi kanglon ngang school asigi mahiru singda kunga mathoi suba century skill sing takpi tambiri class room khakta mahiru sing mahi takpi tambi gi muta classroom gi mapana mahiru singna pangthok ya activity sing mapung phana takpi tambi dun masagi haithoi sing thoiba sing uthoksana bagi kudong saba phangali scheme asigi ani suba festa JNB Imphal East asi hek khalakpadagi ngasi phawbada Mahima Singa Madi Rainaba Tongan Skill Development Program Sing Pangthokuna Lakli NEP gi kanglon sing asina mahiro sing ba apaba mai kai puduna mating leiba sakhutpa leiba ama purakpada sauna mating oigani haiba PM Shri scheme gi khongthang mapung phana school asigi mai kai gi su anga mathakta hotnari haina magna phongdokhi tadana sumna myamna thamjaram ge aduga haujiku inati myam paw si matang si lusinjarage masum makhata bana update myam punangai minasi